Siroi Lily Festival gi satok sachin da illegal immigrant singna ayat apan piraklabadi makoi de henna awaba phibam mayok nagani haina asangka sarna phongdokre. Yellow missing gi asoba kumhai ama oiriba Siroi Lily Festival gi satok sachin da illegal immigrant singna ayat apan piraklabadi makoi henna awaba phibam mayok nagani haina Indigenous People Forum Manipur IPF engi president asangka sarna phongdorakli. Wafamasi Hotel Imphal da pangthokiba IPF engi news bulletin ama phongdokpagi thoramgi mangoinana paumi singna hangba wahangi paukum oina mahangna phongdokibani. Lagliba tang kundagi haugadoriba Siroi Lily Festival gi satok sachin gi matangda Kuki khulai paiba singna thamlakiba wafam chingi matangda palladuna asangka sarna hai Siroi Lily Festival gi maoinana social media da thorakpa wafam ching miyam na thengnare asiguma wafam asida miyam chingna ba phawiganu festival asida saruk yaba lakpa sing chada chama chapahangani haina Ukhrul district ki DC na phongdokpa leikhre loinana tangkhul nagalong amasung Wom region aso festival asida saruk yaba lakpa sengi satok sachinda makhala matagi ayadapan pidanaba order thokrabani yellow missing na khundaba mafam amada pangthokpa yelhau kumai amada mitomna threat tawrakliba si laibak thibani machida makoina karisu tawba ngamloi haiba wafam thangki DC Ukhrul na Kuki sip yauna mifam pangthokre Thasigi kundagi kunmari fawba Ukhrul da pangthogadoriba mangarak suba Siroi Lily Festival 2025 ki mangoinana Ukhrul district ki DC Assis Das na Kuki NP masung Kuki student organization singi president sing yauna Ukhrul gi tongan wa chip singi oiba mifam ama ngasi kaukre mifam adu ngasi numit yungbadagi sathaba haukibani mifam adu da Kuki NP Ukhrul district ki president Kuki student organization Ukhrul district ki president amasung Ukhrul district ki manungchana leiba Kulsing Jalengbung Sangkhai Mongko Chekpu amasung Litan Chairen Kongi chip singchu yauri mifam aduda haudik fawbagi oina kari warep laukibage haibadudi press na phangba ngamdri Pakistan da based of terrorist ahum hathibaga loinana kulai kya fagatpa ngamkhre ngasi jo Bharat ki lanmi singna Jammu and Kashmir gi Pulwama da sathakiba operation da Pakistan da based of terror outfit Jaish-e-Mohammed ki lanmi ahum hathibaga loinana kulai sing fagatpa ngamle hairi Pawasin hai ngasi ayu Bharat ki lanmi singna South Kashmir district Taral area gi Nader da operation chathaba matamda khutthoknabagi thodok adu thokkibani hairi khutthoknaba adu da Bharat ki lanmi singna Jaish-e-Mohammed ki lalhauba ahum hat ki laikhidaba lalhauba sing adu Asif Ahmad Sheikh Amir Narjiwani amadi Yawar Ahmad Bad kawi haiba masak maming khangba ngamkhre Inspector General of Police IGP BK Birdina phongdokibada terrorist singna sathagiba Pahalgam terror attack adugi matangda haudikchu Thijinbagi saruk ama oina ngasi sathakiba operation da terrorist ahum adu hatpa ngamkibani ngasi gi thodok asina India masung Pakistan laibak ani gi chatnariba ceasefire chanakraba matung Jammu and Kashmir da thokpa anirak suba encounter gi thodok ni haiki panba yabadi haukiba laibak pupa numida su Kashmir gi Shopian district da Bharat ki lanmi singna sathakiba operation da Lanskar i taibagi lanmi singa khuthoknabagi thodok da terrorist ahum hatkiba laikrabani KZBB Izet Koba organization amata leite thase ki taramathoida Kuki Jo village volunteer eastern zone KZBB Izet Koba organization amana thase ki kundagi kunmari phawa Ukhrul da pangthokadoriba Siroi Lily Festival da Meitei sina Kuki Jo gi area singda landuna chatpa yaroi haina social media masung local pauses singda phongdoknarakiba aduga mari leinana district police na organization asigi matangda makada na investigation chathabada asiguma organization amata leiramre hairi police ki pauna hairibana asiguma sakangdaba organization singna issue tawrakpa sumdaba amasung yumpham yaudaba press note singda miyamna Thajabidanaba appeal tawri district police ki maiketagi Siroi Lily Festival da miyam aso engam yaudana chathok chachin tawba yanabagi damak mathau taba security arrangements sing paikhatkani hairi Marachida Tangkhul Nagalong gi maiketagi lakadoriba Siroi Lily Festival 2025 ta Akanaba kanglu amagi miyoi sing chathok chachin tawbada Kuki Jo gi organization amana Athingba thamliba asigi mayokta akanba warning tawraduna asigumba ayat apan piba masung irang thokadaba wahai wata asi khudakta withdraw tawgadabani hairi Kuki Jo village volunteer eastern zone na thadorokiba sirol aduga mari leinana council asigi ngarang athuba mifam ama pangthoktuna wafam asi mari leinaba singda khangankibani council asigi maiketagi haukiba me mapanda sirol thoktuna festival asida kana amatana ayat apan piraktanaba khanganbazu leikrabani hairi Indo Myanmar border gi news samtal mayada Assam Rifles na lalhauba tara Hatkhre yamnaba khulai kya fagatkhre operation chathari
Assam Rifle ki yamna chauna mai pakpa oina ngasi ayu anganbada Indo-Myanmar border ki Technopol district ki manung chana laiba New Samtal Mayada lal hoba tara kaptuna Hatkhre yamlaba khulai fagathre holding makhatana jaga adu da operation chathari hairi Indian Army ki intern commander thadorpa official statement amana hairibana New Samtal Mayada lal hoba sing chatok chajin tawre haibagi intelligence ki Akanaba pau ama fangbadagi ningthina plan tawraga Operation adu chathakibani hariba mafam asi militant singna ngaihak leitana Myanmar amasung India lebak ani gi marakta lanthok lanchen tawba jaga amani mafam asi yamna ngamba chingi saruk amasu oibada natana militant singi di lanthok lanchin da kwaidagi nungaiba mafam amasu ori Assam Rifle na chathakiba operation aduda lalhobani singna nomai kapsilakpadagi security force ki makedagi handuna nomai kamna ba aduda lalhoba tarasi ki makhoidagi automatic rifles nomai maru amasung technical gear na singba yauna atai polam kaya fagale thodo aduda security force ki makedagi kana amata achopan yaukide army na northeast region da santi thamnaba angamba thakta honari khutthongnari ba jaga aduda hodikto operation makhata na chathari hairi Assam Rifle ki makedagi khutthongnabada laikhidaba lalholup sting adu karamba lalholup sting oigadabano haibadu hodik fabagi oina chapchana phongdorakpa leitri adu mapu Myanmar da military junta gi mathakta lanhoriba KNAB amasung PDF ki kangbu sing oirangadra haibagi singnabasu leiri hairi maraksida security force na state asida santi thamnaba chatharakpa operation gi manung chana haukiba tang 16 da Churchandpur police station gi manung chana leiba Saikot village dagi Nanchu group ama oiriba Ckla Uplf Sergeant Major ama Phare mamingna David Ngamjang kawi Churchandpur district ki Sungnugi Tangjang village dagi haudingna Jobeng khulda leibani mangondagi 9mm pistol ama amasung maru ahum phare hairi Popular government ama semnaba ngarang numidang tokai leiriba BJP MLA singi maraktagi senior MLA khara punchinduna mi pambangthokre State asida president rule thamlakpa tha ahum apung phakraba matung Popular government ama semnabagi thorang BJP gi MLA singna akan mamawongda sangsilapagi manung chana ngarang numidang tokai leiriba BJP MLA singi maraktagi senior MLA khara punchinduna tera sapam leirakta leiba paso SK MLA sapam kunja kesor kebagi yumda mifam pangthokre makhatana thasi gi tang tara mapanda langthabal SK MLA karam chiangi yumda numidang party SK MLA singi apunba mifam amasu pangthoknaba stem sare hairi ngarang Athingba da pangthokiba mifam aduda sahi ani hendilaklaba Meitei amasung Kuki gi phurup anigi irang asiga iroinana hana leiramba BJP na lusingba government asibu lusingliba Chief Minister oiramba N Birembu yaningda ba wafam lakpadagi center na state asida haukiba February 13 da president rule thamduna Manipur Legislative Assembly suspended animation thamlakkibani PR thamlaba matung lamdam asigi miyamna state asida tangdu leitaba hajilaklagani haina khalamba adugi ona tainabada ngasi phawba irang asi loisinba ngamdana leiriba asida Manipur gi miyamna hena khoisaungnarakpa oirakpadagi state asida anauba popular government ama semnaba thorang asi Wakhalon manaba hana ruling da leiramba BJP amasung atai MLA sing punsilaga sangsilakpa khongthangni hairi AWAB Amendment Act 2025 case ki hearing tha sigi kunda Supreme Court chatharagani AWAB Amendment Act 2025 ki validity ga mari leinana tha sigi kunda interim relief plea singi hearing chatharagani haina ngasi Supreme Court na HAIKHRE masigi dama Supreme Court ki Chief Justice BR Gabai amadi Justice Augustine Jor Masirna ek asibu singnariba sing court lagnaba senior advocate Kapil Sibal da Khangankhre loinana center lenga ki mahusiliba Solicitor General Tushar Mehta lagliba tang taramapan da aiba notice sing court pisilagnaba Khangankhre hairi Chief Justice na lusingba bench asina tha sigi kunda chathagadoriba hearing asida 1995 WAP law stay taunaba provision sing chanaroi hairi panba yabadi case asi Chief Justice Sanjeev Khanna na tha sigi 13 da mahaki matam loikraba matung handakta nauna Supreme Court ki Chief Justice oina khankraba BR Gabai na transfer tawrakibani hairi Senapati da Civil Defense Mock Drill Operation Abhyas ki matangda meeting pangthokre Civil Defense Rule 1968 ki makhada Bharat Sinba thungna pangthokliba exercise ki saruk ama oina hayeng tang 13 ta Senapati district ta pangthokadoriba Civil Defense Mock Drill ki matangda ngasi Senapati district Mamoni Dole na chair lagduna Civil Defense Mock Drill Operation Abhyas ki matangda
coordination meeting ama pangthokre meeting aduda saruk yakibasing senapati DC ki maiketegi thagatpa phongdokladuna mock drill asigi matangda mari leinaba department singda makoina tawdaba thabak singsu sinaki loinana hayeng ayu pung 10 makhai taba matamda senapati mini secretary ta pangthokadoriba mock drill asida miyamna shanti oina leinaba amasung mapung phaba cooperation pibinabasu appeal tawki mock drill adugi saruk ama oina air raid warning siren fire engine siren and emergency response exhibition, black simulation, search and rescue operation yauna tongan ba activity kaya amasu pangthokani. Mock drill asi police, fire service, Assam Rifle, CRPF, health department, Manipur State Power Distribution Company Limited, NCC, NSS, NYK, Indian Red Cross Society amasung education institution singsu yaugani haidi.